India ki president na bravery ki award pi khraba police officer amabu mihatpa ama oiramgani haiba mayam thajaba ngamra ngasigi thodok wari asidi police officer amana yamna thajadaba crime ama tawraba matung tha kaya kanana su khanghandana yamna hai singna leiramba amadi mahaki plan mayam adu police officer amana thidok thuna thodok pumba loina khangnarmi haiba thodok asi matau karana thokibano amadi case asi mioi kanana solve tokibano haiba wari asi tamina duna thangminasi thodok asi lona tumina chahi kayagi mamangdagi tawduna laklabani adubu miyamna khangnarakpa asi phone call amadagini 10 May 2016 Maharashtra gi Kolhapur da leiba Namdev Bindre gi mafamda Mumbai police tagi phone call ama laklami call tawriba police aduna asumna hai nahaki nachanupina 15 April 2016 dagi duty da lakte hairami mahangna duty laktabagi maramsu karisu hairamba leite Namdev Bindre asi retired teacher amani aduga mahaki machanupi asina Ashwini Bindre ni Ashwini Bindre asina laik laisu yana phana horoklami mahakna government job tawgani haina khalambani asumna 2000 adwaida competitive exam kaya ama try tawba horami mahakna phana yamna honarabasu pass tawbadi ngamlamde asumna 2005 ta Kolhapur da leiba Raju Kore kauba mioi amaga luhonglami Ashwini na luhonglabasu mangonda makhatana larik tamningbagi wakhalol lerami hariba wariyasi mahakna mapuroiba Raju Kore da haiba matamda Raju Kore nasu lari makha tamdhanaba ayaba pirami asumna Ashwini na luhonglabasu makhatana larik tamtharami asumna honarakpa aduna madugi mahaisu phanglami luhonglaba matung chahi ani leiraga 2007 da Maharashtra Lok Seva Ayog haibadi MPSC gi exam pass tawrami mahakna exam pass tawra matungda Maharashtra police ta PSI haibadi police sub inspector oina thabak phanglami Ashwini ki ahanba posting asi Pune da tarami mahakna chahi chumna Pune da thabak tawduna lerami adugi matung makhoina 2010 yorokpada machanupi ama phangjerami adugi matung Sangli da amuk posting tarami mafam adudasu chahi amuka duty tarami asumna 2013 da promotion phanglami asumna PSI dagi API haibadi assistant police inspector oirami matam aduda mahaki posting asi Ratnagiri da tarami matam khara mafam aduda duty tawraba matung Mumbai da transfer tawrami mahakna mafam kaya dagi transfer tawduna lakliba asi police ki duty routine ama oiribani aduga Ashwini na mahaki duty tawba matamda thamoi shengba thabak adubu pukning changna tawba police officer ama oirami police headquarter dagi Ashwini na kanamata da haramdana tumina mangkiba adu yumgi myoisingda haiba matamda makogi yumgi myoisingna call tawrami adubu mahaki phone adu switch off leramki mapana phone tawbada pau faunaba ngamdabadagi yamna pakhatpa ama oirami asumna Chennai da leiba machanupada Ashwini gi matangda pau pirami matam aduda machanupana yam ka hena pakhattanaba hairami mahakna April tha da pau faunarimi matam aduda Ashwini na Uttarakhand da chatkani hairamki balai mahakna meditation camp da leigani shu hairamki aduga makhatana mapada hairami mioi kodingmakna asumna meditation tawba chatpa matamda makhoigi mobile sing adu switch off thamnabani amadi mobile yamna paidabani hairamki madu tabada imungi myoising khara makhaidi pakhatpa pharami makhoigi machanupina Uttarakhand gi meditation camp da tekta kaidana lerangani haina khalamki adubu makhoina tasengna mon sengnaba Ashwini gi ren mapuda call tawduna hanglami matam aduda makhoina khalamba adugi ona tainaba ama oiramki ren mapu aduna hairakpada April thagi ren asi phauba Ashwini na piraktri asida natana mapu aduna 15 April dagi Ashwini da call tawrambani adubu magi phone asi switch off lei aduga 15 April gi matung dagi Ashwini asi yumbu aduna uramkidi hairami madu tabada yungi myoisingda amukka hena nungsa thiba ama oirami Ashwini ki mapanupa Anand Bindre na Mumbai gi Kalamboli da Ashwini na leramba flat aduda chatuna yengsilubani adubu flat adusu solonana leramki Anand makhatana yumthangnana leiba myoisingda Ashwini gi matangda hanglami adubu myoising aduna hapta ani ahumdagi Ashwini asi uba phangkite hairami Anana Ashwini Bindre asi Abe Karungar kauba police officer amaga thabak taminai haiba khanglami mioi kharana abega unanaba hairami karigumba abega unarabadi Ashwini gi matangda khangma ngamba yai hairamki asumna Ananna abega unaduna Ashwini gi matangda hanglami
Abena hairakpada Ashwini asi matam kharagi mamangdagi magi thabak khara yam ka hena chinba fresher ama oya hairamki. Aduna maram oiraga meditation camda chatnaba hairambani. Mahakna mafam aduda wakal kharada oirabasu nuaibadagi laithokpa oirambasu yai. Ashwini ki matangda karisu pakatanaba hairami. Makhatana anana Ashwini ki matangda police complaint ama tawbana fagadra haina hangbada Abena complaint tawdana matam khara ngainaba hairamki. Asumna police officer Abena hairakpagi matung inna Ashwini gi imung manungna police ta complaint tawduna yumda halakhirami. Asumna Ashwini ni yumda halakpa ngairami. Makoina Ashwini bo ngairingai matamda Ashwini na mahagi mapa nupada tharakiba message sing adu yengma matamda hana mamangda tharakiba message aduga kona April tha aduaidagi tharakiba message aduga manadaba ma oirami. Maduna maram oiraga Ashwini gi imung manungda Jingnaba ama oibadagi makoina Kalamboli police station da chatuna Ashwini gi missing report ama ihannaba haiba matamda station adudagi missing report ibagi mahutta matam khara ngainaba hairami. Imung manungi miyoina FIR ama register tawnaba phani yamna hotnarabaso FIR register tawbiram kide. Asumna tha ahom hawjellami. Adugi matungda imungi miyoina senior officer da haiduna 14 July 2016 da Ashwini gi mangkibagi report ama ikhatlami. Imungi miyoy singju machanupi gi matangda report ama ikhalabani mari makong khangma ngamlani khalami. Report ikhrabasu police na thoidokpa action lokhatpadi leramde. Maduna maram oiraga mokpanupa ananna machebu thinaba khalami. Asumna hana machena leramba flat aduda chatuna so londuna leriba yum adu so thugaiduna manungda changduna yenglami. Ka adugi manungda laptop diary khara leramba thengnaki. Ananna laptop amadi diary sing adu lauduna yumda halaklami. Ananna yum yogduna laptop adu on tawnaba hotnarami. Matam khara try tarba matung laptop on tarami. Laptop adugi manungda yaramba file khara ubada imung manunggi miyoy singda yamna angakpa thajidaba kaya ama oirami. Laptop aduda video khara yarami. Video aduda Ashwini bu miyoy amana phuba chaiba taramba video khara aduga call recording audio khara su phanglami. Audio aduda Ashwini bu hakani haina kihanba amadi mahaki career bu manghangani haina kihanba kaya ama yarami. Adukak natana dari hangdokduna yengobada Ashwini na dari aduda angakpa wari kaya ama iramba thengnaki. Makhatana Ashwini gi punchi temchingnarakpa yai haina su irami. Karigumba asumna magi punchida thoklabadi madu punamak Abhay Karunkar na oigani haina irami. Abhay Karunkar asi Maharashtra Police ta Senior Police Inspector oina laibani. Mahag asi yamna magul laiba ijat laiba officer ama oina launaribani. 2017 da India ki President na Karunkar da bravery ki award su pikhiba lairibani. Adum oiduna su Karunkar gi mathakta Ashwini na maral siramba amadi Ashwini asi mafam khangdana mangkiba asina Ashwini gi imung manunggi miyoina Abhay Karunkar asida jingnaba lairami. Mamangda Karunkar da Ashwini na yumda halaktaba mafam khangdana mangkiba matamda Ashwini gi mapana police complaint ama tawnaba haiba matamda Karunkar asina tawdanaba haikiba lairibani. Maram asina hene Karunkar da jingnaba ama oirami. Aduga makoigi mafamda laptop ama phangkiba maduda video audio amadi diary da iramliba mayam adu puduna police station da chatlami. Police station yauduna evidence mayam adu yenghalabasu Karunkar gi mathakta action lakhotpagi mahutta tuminna lainaba hairami. Ashwini gi imung manungna police station da chatuna machanupi gi matangda thibinaba amadi Karunkar gi mathakta action lakhotnaba hairabasu kana amatana tabidabadagi Maharashtra gi Chief Minister Office amadi High Court fawba chatuna evidence mayam adu pisilami. Asumna 2017 da High Court na evidence mayam adu yenglaba matungda police ta hairiba case aduda reprimands tawduna case aduda chenariba policing action tawnaba hairami. Hariba case asi horakpadagi Abhay gi mathakta digital footage lairabasu police anina Abhay gi mathakta FIR lakhorkidaba Abhay bu kannaba honakiba lairamki. Makhatana High Court na case aduda thijiliba police adu hongduna Sankita Shinde da sinarami. Asumna 2017 da Ashwini mangkibada chenaba Abhay bu Navi Mumbai police na pharami. Asumna Abhayda Ashwini gi matangda hanglami. Matam aduda Abhayna haibada mahakna Ashwini gi naknana leirabasu Ashwini na mangkiba asida maga karisu mari leinade hairamki.
Abhe asi police officer amasu oiribani. Mahangna huran chinthi tauba mioi kaya ama thengnaduna wahang pahong tauduna khangdokpa ngamba police officer ama oiramlibani. Maram asina mahangna aranba semjin sanjinba wari kaya ama haibada araiba ama oirami. Haiba asi police na su khangbadagi mangonda wahang pahong taubada matam manghandana abegi matangda evidence oina posak kaya ama thirami. Ahanbada abegi CDR lothokuna yenglami matam aduda asniga yam toina pau phaunaba thengnakhirami aduda natana aswani na leiriba flat aduga yumthangna na leiba miyoisingda aswani gi manakta abhena lakpa uhobra haina hanglamki aduga police na number kharaga khangmangamlami hariba number asina aswani na manghi gadabagi numit kharani gi mamangda abega yam toina wari shanaba leramki Haiba number sing adu kanagino haina yingthokpada amana magi driver Kundan Bhandari aduga amana mahaki mamanaba Mahesh Bhalnikar gi oiramki. Police na mioi ahum adugi location check tawa matamda tang 13-13 gi lonaba ahing nongyaida pase khari gi manakta numidangi athengwa matamda makoi ahum location mafam amakhaktada leiramba thengnaki. Makoi ahumna mafam aduda minute 95 muk leminarami. Haibasing adu abheda hangma matamda abhena karisu haitoklamkidi asumna wahang pahong tawduna lakpa asengba karino khangdana lakhiba aduna 2018 yaroklami asumna abega puiminakhiba mamanaba Maheshu March thada phakirami Police na Maheshta wahang pahong tawbada Maheshna asengba pumba loina haidoklami Maheshna hairakpada abhega manaraga asuni hatkibani adugi matungda asunigi hakchang adubu makak khara kakthatlaga freeze ta hapchinduna thamkhibani adugi matung numidangi matamda pase khari da chatuna hakchang adubu langthokkhibani makhata na hairakpada abhegi driver Kundan Bhandariana su yamna chauna mateng tawi hairamki haiba mayam aduna abhegi mayokta chap chaba witness leramki asumna amuka abheda wahang pahong taw matamda abhena lotnaba phana yamna hotnarabasu kona thangda asengba karino haiba haitoklamki abhena hairakpada asuniga makoi ani thengnaba asi 2012 ta asunina sanglingda posting taringai matamda thengnakhibani matam aduda asunigi senior asi abhe oiramki case amada police na crore amaga lakh 15 phagatkiba adubu police ki record amada madugi amount adu yaudana khara khajitamak leiramki hariba case aduda aswenina abegi mayokta leirabadi abe asi thabak phauba tatpa yaribani adubu aswenina abegi mayokta leitana abebu support tawbiramki aduga aswenina officially oina hairamki police record ta leiriba senfam adumak police na phakhiba ngambani hairamki asumna abhena asunida thajaba thamlamki asumna makoi ani matam adudagi yamna naknaba marup ama oina tinaramki makoi anina marup ama oina tinarakpa aduna makoi ani gi mafamda mari ama leramki asumna makoi anina luhongduna punna leminaba pamlamki adubo makoi anida luhongbadi yaramkide maramdi makoi anina hanana luhongduna magi nupa nupi amadi macha sing leirabani magi nupi amadi nupa leina atopa nupa nupida luhongbadi yadabanina makoina hanagi nupa adu divorce tawnaduna makoi ani luhongnaba hairamki aduda natana abenasu asunida 100 ki stamp paper da iduna thajaba pirami madudi abena asuniga luhongani haina asumna asunina su abeda thajaba thamlami asunina jahi mapan gi mamangda luhongduna leiraba magi nupa Raju Koreda magi atopa nupa amaga mari leinaba pumba haiduna makhoi machanupi adubu Raju Koreda thamlamlaga asunina Nabi Mumbai gi Kalambori gi mafam amada flat ren logduna leiramki matam khargi matungda flat aduda abesu laktuna asuni makoi ani lebinda leiminarami matam aduda asunigi jahi asi 35 aduga abegina 94 adubu hariba thodok mayam asi asunigi yungi myoisingda hairamba laite yungi myoisingna su khanglamde aduga karigumba yungi myoisingna lake hairabadi hanagi yum aduda chatuna unarami aduga mahaki machanupiga unabagi tanja su laurami adubu hariba asi matam khara leiraba matung yaramkhide aduga abega lebinda leminaraba matung asunina abeda mana thajaba pikiba maga luhongani haiba adugi matung ina abena su magi napida divorce tawduna makoi ani luhongnaba hairami matam aduda abena asunida kihen khanghanba phuba chaiba tawba haurami
matam aduda Ashwini na khanglami abena haikiba wa mayam adu oidabani haiba maram asina Ashwini na video audio record logba amadi diary da abegi matangda wari pumba iduna thamlambani Hariba mayam asi abena Ashwini dagi lapthoknaba hotnabada yararoi khangbadagi April gi tang 13 2016 da abegi flat ta Ashwini bu karamkibani Hanagi saunaba wari pumba loisnaduna anoba punsi ama hingnaba hairamki Ashwini shu abena hariba adu thajaduna flat ta lakhibani flat aduda hanadigi mabu hanaba ngaiduna leramki Ashwini na flat aduda changlakpada abena landaba hauruki aduga Ashwini bu hatkibani aduga makoina hakchang adubu makak kaya thokna kakthatlaga samudrada langthoknaba khanarambani makoina kakthatlaba hakchang sing adu manam namdanabani haiduna freesta hapchinduna thamlami aduga numidangi athengma matamda yotki upuda hapchinduna abegi driver amadi abegi mamanaba makoi ahumna pasel kharida puraktuna hundokhibani Makoina hanana Ashwini phone lahoduna madudagi sim lawthoktuna Ashwini mapanupada meditation camp da chaikani haina message thagibani Asumna abena asengwa pumba haidorakpada police department da thabak tawriba police officer amana asumna tawrungani haiba mioi kana amatana thajaba ngamdaba amadi angakpa oiramki adugi matungda Ashwini hakchang adubu Thinaba honarami adubu kuirabagi matungda thiba oibana ahanmadadi phangma ngamlamde asumna makoina Indian Navy amadi achauba private agency gi mateng lorami makoina modern technology sizinaduna thibada yotki machet kharakhak phangba natana hakchangi machet ama phauba phangba ngamlamkide Hakchang phangdaba aduna mihatpasing adubu jerak pinaba honabada awaba ama oirami hariba matam asida culprit singna evidence matik chana phangdabagi maran sijinduna makoina jail dagi mapanda thorakpada ayamba mai pakpa oinaribani Asumna police na evidence kaya ama phangnaba thirami haiba thodok asi Ashwini na video record tawduna abhena Ashwini da phuba chaiba tawbagi video record lehaurabani aduga Google gi timeline gi matung inna thodok thokiba numit aduda Basel Khari haibadi samudra gi mapanda makoi punna leiminabagi record leramba amadi CDR dagi shu khangmangamlami numit adumaktada makoi maselna phone da wari sanaki haiba Thodok thokraba matungda abena evidence muthanaba yum adu pen toksilami adubu forensic team na thidokpada pen adugi manungda phalangda tairambagi mami phalamki hariba circumstances evidence sing adu court puthoklami asumna case asi matam kuina sangna chathaduna lakhiba aduna 21st April 2025 da court na order ama thoklami Ashwini asibo abena hatpani haiduna lupalising kungi fine thihanba amadi punchi chupagi oina jail leinaba order thoklami murder kidnapping destruction of evidence cheating amadi police register da aranba pau entry tawbagi maral chirami aduga case aduda mateng pangluba kundan amadi mayesh makoi anida chahi taret jail da leinaba order thoklami adubo makoi ani asi 2017 da phajinduna thamgibani makoi ani na jail da leirakpa adugi matung makoi ani gi order thorakpa matam 2025 da makoi na jail leirakhiba asi chahi taret henbadagi makoi na taruriba thabak adugi matung ina jerak phangba loire haiduna makoi bu thadokhinaba court na order thoklongki Hariba case asiga mari leinana police na Rajesh Patel kauba miui amasu phajin khiba lerami adubu case asiga kari su mari leinaram dabadagi thadokhirami aduga court na warobusu thamlami madudi mihatpagi case amada chenariba police amabu police department na India president dagi bravery award phangnaba matau karamna nominate tawgibano haina hanglamki Makhatana court na President of India da letter ama iduna abeda pikiba award adu amuka hanna lawsinaba chithi gi khuthang da hairamki Ashwini na yamna nungaiba punsi ama hinglambani adubu mioi amaga thengnakiba amadi mahakna aranba decision lawkiba aduna mahagi punsi loikhirami mashini ngasiki asengba thokhaningdaba thodok amagi wari Wari asi tabiraba matungda adomda kari phawbage haiba comment tawduna khanganbiru aduga wari asi tahanjaba matamda soikilan kiba yaurabasu tabiribasingna ngakpinaba haijeri